lamdam asigi maitai singi oiba Fajakhraba nat ama oiriba luhongbagi thauram asibu hauzik paisa ka henna thadaduna ahenba machat kaya ama hapchinnaduna tawning ba tawrakpa asina maram oiraga malem miyamgi mamangda aikhoigi culture asibu maring marangba oina uhaliba ase khudakta lepiyu handak luhongbada ka henba machat kaya hapchinnarakliba maru oina kundoda sana hapchinnarakba cake kakpa fizangda ka henna paisa thadanarakliba sing asigi mayukta inak yokhatpa lupna Akanba Mityeng Changlagani haina ngasi Kwakaitel da leiba AMS ki office ta pangthokpa paugi mifam amada loop asige General Secretary Mayengbam Dananjoyna phongdorakli Eyol amasung miyamna sahi amagi mamangdagi luhong khongdongbagi thabak thoramchingda ka henba masat mayam ama yawsallibase yawsandanaba aikhoigi inata maring marang halibase masi tawdanaba amasung hapchalaiba mayamjina maram oiraga paisa ka henna changhaliba lairaba henna tahalaliba lairaba khunaise lairaba henna tahalaliba asigumba thabak thongchingche lepnana baidana Eyolna miyam khusamnaraga miyam hupna public campaign publicity media discussion hour khabar kagaz da print and electronic media ani makta aikoi paksanna chathadana kendra nifu maksida lagli masina je maksu chathari adubu laibak thibadi numi kharani gi mamangda luhong khongdong bajingda aikoi gi chanadaba thabak thorum mayam ama hapchan gre luhongbagi kundo hongnabada kundo marakta sanagi kundo hapchalaga adumaina tawraga kundo leihungnaba adagi cake kakpa adagi paisa senjau thadaduna mayam mamangda tawge yauna khoigi ahenba khoigi ngakchau khekpa ma yauna mayamgi kholau se tana ununa khangna sumaina tawba mayam ma yaukre asigumba mayam ase taseng haibada koi khunai asu usit thoidabani haina Eyol amasung miyamna lawi aduna makhatana sigumba se tawbigano tawgiba yauragadi tawgiba yawba miyo singnasu madugi matangda miyamna changsilibi hause lan ugidanaba adugo maring marangna khangidanaba gidamakta madu soikre lan kre haina sengdokbibam thoi haina Eyolgi maikadigi thamjari